ngasi fongkiba tongan-tonganba pau-chesing amadi social media-dagi lawkhatjaba pau-singgi update pizari ahanbada maruiba pau masing yamlaba tangkhul nupisingna ukhrul chokbau AR camp-da thomjinkhre. World War II gi oine singnaba bom ama Thoubal district ki Hairok Par 2 gi Tomal Makhong Laikai-da laibak tawbada thengnakhre. Yamna angakpa thaudok amada nupi ama masa nungaite TB gi symptoms khara uba fangi haiduna doctor da chatuna test tawrubada lungs manungda condom yauramba thengnakhre. Aina yadaba mawongda yotek thangtekna yomsinduna lona yamlaba using purambadagi Jiribam District Police ki Additional SP Thingbaizam Kamal Jetna lusingduna Special Mobile Patrol Unit Jiribam na lengak pokpi gi Nakastek Posta Paduna Jiribam Forest Division da sinakre. Ngarang kongba use konlai moriba manakta nongthongbam Susil kauba miyoy amagi yummay sakre fire service laktuna may kanbagi tabak satakre. Rani Gaindeliu gi death anniversary na lakpada haikal laikat tamduna ZUF GHQ Mount Ararat da salute tawkre. Purup Masyal gi marakta thokliba khana senabasing center na Kuki singda homeland Pinaba sattaba lalong ni haina NSCN-IM na fongdorakre. Loinana Kuki Purup external power singna third factor oina sijinaduna lagli haina su fongdorakre. Matam hapu yade haiduna paukhumche school da piba admit card ozadagi mahiroi singna mullaga mai thadokre. Mahiroi lising kuntraga mathoi henbana saruk yaduna kosemna lauba higher secondary exam haukre. Lieutenant General Abhijit na Manipur gi security gi phibam yengsinkre. JNV ukhrul dagi Kuki mahiroi yangkhaiga mathoi safagadaba mafamda puthorakre. Manipur lengang na kangpokpi phauduna senapati da cabinet meeting phamnaba thaurang tawri haina deputy CM na fongdokre. Loinana hangduna lairiba cabinet minister gi pham mensinduna yenthoktana lairiba portfolio sing athuba matamda yenthoklagani haina su fongdorakre. Manipur gi CSO singna president murmurga unakre. Hauzik pau sandongna pizari. JNV ukhrul dagi Kuki mahiro yangkhaiga mathoi safagadaba mafamda puthorakre. Tha secretariat ki ahingda Kuki masa kharana tangkhul masa ani litanda phurakpadagi Kuki amadi tangkhul ani gi marakta chauna ungkhatnaba Nongmei Kapnaba yauna yum kaya mai thadoknakraba matung oiragliba phibam adu yenglaga Manipur police na ukhrul district ki Rambadada leiba Jawaharlal Novodia Bidalaya JNV da mahai tamlamba Kuki mahiroi yangkhaiga mathoi safagadaba mafamda puthorakre. Manipur police na laukhalakpa section thorangi manungchana JNV ukhrul da mahai tamlamba nupa mahiroi kuntraga mathoi amadi nupi mahiroi kun punna mahiroi yangkhaiga mathoi asi ngarang safagadaba mafamda puthorakibani. Press na phangba paugi matung ina mahiroi sing adu da Fatanungda thoktanaba mahiroi sing adu puthorangnaba honabada pau phaudok nahudabadagi ngaihak ungkhatnaba thoki adubu security personnel sing amadi mafam adugi miyamga wari sanaraba matungda mahiroi sing adu mapungphana puthorakpa ngamki. Lengaki maikaidagi miyamna ingna sikna leinaba amadi aranba pau sandoktuna miyamda mipaiba pokhandanaba appeal tawrakpaga loinana Maikai adomda lairiba phurup singi marakta pamdaba thodok sing thoktanaba ingna sikna leiminanaba thabak thoram ting letana honari hainasu fongdoragli. Phurup Masyal ki marakta thokliba khana sainaba sing center na Kuki singda homeland Pinaba chathaba lalongni haina NSCN-IM na fongdorakre. Kuki amadi mitai gi marakta khana sainaba thokliba Kuki singna German Road amadi Tiger Road kauba nagagi lamsingda semjilagliba ukhrul district ta Kuki singna nagagi yumai tharagliba Nagalenda naga singbu khatnaba hauduna attack chatharagliba pumba ase Kuki singna semjin chajinduna talagliba Kuki homeland adu India lengang na pinanaba chatharakpa lalongni haina NSCN-IM na fongdorakre. NSCN-IM gi external publicity wing na thadurakpa sirol amada Manipur amadi Nagalenda thokliba wathosing asi Indian state terrorism amadi makhoina chatharakpa political ambition gi lang adugi manungchanani. India lengang na Kuki singbu makhoigi oipa political ambition phanghanabagi-damak khulai oina sijinai. Manipur amadi Nagalenda thokliba irang asi India lengang na suspension of operation gi marumda
Train tawraba Kuki militantsingna chathanbani adubu Kukisingpuna victim oina uhanduna atopa purupsingna makhoida landabagum malemgi miyam mamangda puthoragli oirakliba pumnamak asi Kukigi semjinba homeland adu asengba asumba amagumna puthoknaba silakpa saraulangni haina phongdorakre. Kuki Furup external powers singna third factor oina sijinaduna lagli. British colonial powers singna Kuki isilinau singbu third factor oina sijinaduna Naga singi risalen deal tauhalambani haujikna anoba colonial power haibadi Union of India na amuk Kuki singbu Nagagi resilient deal taunaba sijinari adubu Naga singna makoigi territorial ngaknaba khongpham setna leptuna leiri hai laikhigani haina Government of the People's Republic of Nagaland GPRN NSNIM gi steering committee gi executive member Stan Hope Bharaina phongdorakre mahangna hai hengalakliba Naga singi core issues sing Demonstic law and order dagi haudikti territorial gi sayena basina asoba issue ama oirakli haudik tholiba sarang na basti Nagagi ancestral lands singda infiltration tawbadagi thorakpani hairaduna Government of India na Nagagi oiba political nature asi masak khangladuna administrative amasung military measures singi wangmada conversation pangthoktuna lagli haudik thokliba unresolved unrest asigi haurakfamdi Naga miyam amasung Union of India gi marakta lairiba territorial dispute asini haiki region asida lairiba inter-ethnic dynamic complexing paladuna mahakna hai colonial history amasung modern day da thokliba conflicts asi parallel oina yengpham thoi maramdi Kuki community asi external powers singna matam kuinadagi third factor oina sijinaduna lagli haiki region asida matamgi oina honglakliba conflicts sing asi hanagi Indian military lusingba singna fauba military solution asi khak oithokpa yaroi haikiba laikre masigi khudam haibabu mamangda satakiba military campaign sing aduda Nagamiyam kaya awapamda thamkiba thaudosing aduni hairi Mahairoi lising kuntraga mathoi henbana sarugyaduna Kosemna lauba higher secondary exam haukre Council of Higher Secondary Education Manipur Kosemna lauba higher secondary examination 2026 ngarangdagi Mahairoi lising kuntraga mathoi henbana sarugyaduna sing amadi tamda punna examination center chamaga taratare da haukre Handak sahigi Kosemna lauba higher secondary examination asida art subject da Mahairoi lising taret ka chatruka marifu tarat science da lising kulhumdoiga chamaga nimputaruk Commerce da chatruka marifu taret na saruk yaki singda center kuntraga mapan amadi tampakta center humdrat nipan hangdoktuna sahi asigi March kun fauba chathagadaba exam ase ngarangdagi haukibane exam asida non government college ki Mahairoi lising ani ga chatruka tara nipan government higher secondary dagi Mahairoi lising mapan ga chanipan ga mari non government higher secondary dagi lising tara nipan ga mari putara nimpu amadi council private ta Mahairoi chamaga khumpu nipana sarugyari loinana exam asibu tekta kaidana mapung phana pangthongnabagi damak council gi oina flying squad team humpuga humdoi semduna center singda koina chatuna yengsinbagi thabak chathaki Mahairoi singna magi akhangba sing adu puthokladuna sangdamnaba asida sarugyaki Manipur leingakna kangpokpi phauduna senapati da cabinet meeting famnaba thaurang tauri haina deputy CM Losi dikhona phongdorakre loinana hangduna leiriba cabinet minister gi fam mentionduna yenthokdana leiriba portfolio sting athuba matamda yenthoklagani haina su phongdorakre English singani kunmanga gi February tarahumdoi dagi Manipur thamlakiba president role lokthokuna chaliba thasigi marida chief minister oina wasak laukiba singjamai SC MLA yumnam khem chana lusingba Manipur lengak achida deputy chief minister gi thopuriba Losi dikhona Manipur lengak ki maiki dagi Kuki Zomiyamna namna khundalaita duna leiriba kangpokpi phauduna senapati da cabinet meeting pangthoknaba thaurang tauri haina National News Agency The Hindu na lauba akhanaba interview amada phongdorakre The Hindu na lauba interview asida Deputy Chief Minister Losi dikhona makhatana phongdokibada Chief Minister amadi Deputy CM ani amadi Cabinet Minister ani bu wasak lauduna Manipur leingak semkhrabasu ngasi fauba mentiondana leiriba awatpa Cabinet Minister sing hapnaba amadi portfolio sing
allocation taunabagidamag Chief Minister Yumnam Khemchandga unaduna wari sanaba leire. Chief Minister Yumnam Khemchandgi maikaidagisu positive oiba response pirakli. Adubu hariba pumnamak asi centerga tanaraba matungda coordination leina mathau taba thabak thoramsing paikhatkani haina mahakna phongdoki. Matam hapu yade haiduna paukhum che schoolda piba admit card ojadagi mahairoi singna mullaga mai thadokre. Tabada yamna nungaitaba thodok ama oina Council of Higher Secondary Education Manipur question na loba Higher Secondary Examination gi center amada matam hapu yade haiduna paukhum che sing amasung center aduda piba admit card sing pulap mulaga mahairoi sing aduna school campus manungda mai thakre. Thodok asi Kaksing district ki manung chenbada leiba Wabagai Higher Secondary School da ngarang nungthil pung ama helakpa aduwaida thokibane. School aduda Langmaidong Higher Secondary School gi mahairoi sing center pi ngarangdagi question na loba higher secondary examination hobani subject na English thoi. Pao asina makhatan hai exam center aduda Kosem gi Flying Squad Team amasung Indigenous Youth Association of Kangla haina mingthon ba mahairoi lup amana center aduda adum laisinbadagi mahairoi sing adu pakhatpa thukat na maram oiraga paukum ibagi matam kona kidre. Maram aduna matam khara hapkadabani haina mahairoi kharana demand tawraki adubo center adugi OC amadi mafam aduda duty tawriba singna yakide maduna maram oiraga mahairoi singna iramba paukhumche sing aduga loinana school aduda pirakpa admit card sing loinamak mullaga lampak mayaida mai thakre. Hiramasigi matangda kari thaurang tawgadage haiba chapchana khangdri. Manipurgi CSO singna President Murmurga unakre. Manipurgi Sandel amasung Tengnopal district singdagi lakpa civil society organization CSO gi members singna National Integration Tour gi saruga mo oina Rashtrapati Bhavanda President Draupadi Murmurga unakre. Community leaders sing Naga sing amasung grassroots organization gi members sing yauba delegation asina National Capital Delhi da Outreach Initiative amagi makada National Unity amasung Democratic Institution gi matangda awareness pangnaba chathakibane. Khongchat asina North East region amasung India gi atai state singa cultural exchange amasung interaction khudong chaba pinaduna nungsi sanabagi mari saganabagi pandam thamli. Unabaduda President na delegation adubu taram oki amasung district anigi marakta peace, communal harmony amasung social development puraknaba makoina hotnaribasingsu thagatki. Mahangna national gi punai hingminabagi saktam asibu mangda thamduna dialogue amasung inclusive growth ki maru oiba thabaksing phongdoki. Delegation members singna Sandel amasung Tengnopal gi miyam gi challenge amasung manglan sing President khangan ki President na makoibu Manipur gi inakulaba cultural heritage asibu ngaktuna thamnaba loinana naha nupi amasung community singi empowerment gi damak thabak tawnaba pautak piki.